खुरुमजरी लोइनना ngasiगी production team film forum manipur asigumba mathangda gi maikei dagi taramno oksamaga loinana ikai khumna ba malang kai thelgi tongan ngasigi yai pathorum asi yai pathongni tor okay ai chamana ba phida amada akhoi ojabi bigida khara ma yaw khare ikok nonjeri loina na film RK Muksna hariba sida ek tawigadawiba artist home da ba mashi hu kai doroga comment tawshige character shiga sana bra senior artist aduwa ai film mi jibo be yaad re RK Muksna angamba thakta ai dedication mamam pan da mina maming leiraba blockbuster wajam lagi ko